Satan mạc đi. Satan mạc nữa. Nasi December 21 ginumit da yam na tamthir ba accident asida khoi khunja longsai ge khunja sing amasung SARS mari gi pastor dikin punmak la re haraga satki ba thawai sing ado akiba akhang ba letna ba amasung nuai na mokoi isor gi banak ta mafam da leina ba khoi ngak patha to na ba laksabani kalisu pamang amde adubu nungsijarba isa sing harau na yam nunga na la re haraga asigamba jungle sida mapa mapu popati mafam udaba mafam jaga sida lekhidaba da khoi khungi praja punmakna nungai taba khoi phungthok-sari khalubada hakchangda puringda yam nungai taba haibu pungthan thalli adu kaiso khoi pamang amde adubu isorgi mafamda khoi parthna tonba haina SARS ki pastor dikin punmak la re haraga mukhoi ki mak parthna tozari aduga kun asida asiguma amuk thoktanaba haina isor da thau jan ni janabagi tanja adu lawbuni